मसिदा सत्यना महाक अदु कनानो हायरकपदा सलेजाना मधु आइगी इचानुपानी हायरमी आइगी अमत्ता पोक्चबा इचानुपा शरण कौबा अमगी माइनी हायरकलमी वाफम से ताबदा सत्य असे ngakpada loikre डॉक्टर शैलजाना महाक असे महाकी मरुक मपांग सिंगिदमक थवाई कथोकबा सुंगमी अदुगा मरुक मपांग सिंगिदमक मीगी थवाई लौबा सुंगम्बा अदुगुम्बा आइगी इचानुपानी हायरमी अदुगा मफम असेदा फ्लैशबैक ओइना ममांगदा थोखरबा सिखरबा चरण हायरिबा सिगी वारी अखोइदा उडली हौजिक उडलिबा मफम असि कॉलेजनी कॉलेज असिदा शरणगी ममानबा सिंगदा गुंडा ओइबा मियोय खरना फू चैबगी थबक अदु यानिंगदबदगी महाकना फूननबा कोइतान तानरी महाकना फूरिबा नुपा असिगी मयाम असे मफम असिगी मयामना किनबा गुंडा अमनी हारिबा गुंडा असी लाक्तुना शरण हारिबा नुपा असिदा ताखतलरे अदुबु चरणना मखजाइदा थादुना गुंडा सिंग असिबु फुरम्मी असुमना गुंडा सिंग असिबु महाकना फूदुना तानखिरम्मी मसिगी मतुंगदा शरणना ngasai mana phukiba nupa aduga mahaki mamanaba mamingna sasanka hariba nupa asiga college asida khana chenaba yaba nate saunaba yaba nate haiduna nungsi chana na handshake tawna halami masigi matungda sinasi Dr. Shailaja ase phamungdagi tumba hogalali mahakna macha nupa da chalona na bahairami mahaki macha nupa ga magase aduki matik nungsina na leibani mafam asida sarangi mamanaba singsu udli mamanaba sing asida sarangi mamana mahaki macha nupa gi nungsinaba nupi leibra haibagi wafam hangli matam asida mamanaba singna mahaki nungsinaba nupi di amata leiro mahaki nam hoba matausi ubada nupi matana mangonda yabiro haiduna makoi noklami asumna haineringi tanja asida kanagumba misak amana thonggi bel khingakli thongdu mamana hangdoktuna yenglubu matamda masak khangdabi nupi ama oiramle वीडियो की मरक थना मयाम दकान रब पाउजेल म पिजरी नोबेल इंस्टीट्यूट ऑफ कॉम्पिटिटिव एग्जाम्स कांचीपुर समना नाइस हैन खंगनरिबा कोचिंग इंस्टीट्यूट असिदा लाकदरिबा एसएससी जीडी एग्जाम की रिटन टेस्ट की दमकते स्पेशल कोर्स अमा हौखिबा नवेंबर की डेट 6 तकी हौजरी अदुगा स्पेशल कोर्स असि की अनि सुब बैच ओइना लाकलिबा नवेंबर की डेट 30 तकी हौजरगनी इंस्टीट्यूट असिदा यावबा छात्र सिंगी दमकता फिजिकल अमदी मेडिकल एग्जामिनेशन की कंप्लीट गाइडलाइंस सु पिजगनी एसएससी जीडी एग्जाम असि सेंट्रल आर्म पुलिस फोर्स सिंगदा कांस्टेबल पोस्ट लौनबा रिक्रूटमेंट अमनी हंदक सही की ओइना नवेंबर की डेट 24 दगी फॉर्म थाबा होगदौरी आरटीआई की रिप्लाई अमकी मतुंगिना मसिदा 80,000 प्लस की वैकेंसी लेगदौरी अदुगा मसिदा मणिपुर की ओइना 1,000 वैकेंसी ओरकपा याय हाइना पानरी एग्जाम असि 2024 की फेब्रुआरी की डेट 20 दगी होगदौरी बनी नाइस कोचिंग सेंटर कांचीपुर मणिपुर की टॉप एक्टिव सर्विस कोचिंग सेंटर अमनी सही तरह के एक्सपीरियंस लेरबा ओजा सिंगना ताकपी तंबिरिबा अमदी आर्मी कॉलोनल अमना गाइड तौबिरिबा कोचिंग सेंटर अमनी हौख्रबा सही सिंगदे एक्टिव सर्विस ता माइ पाकलबा छात्र मरफु हेना पुथोख्रबा इंस्टीट्यूट अमनी कोर्स असिदा लान की सैथेंग फंगलबा अमसुंग नुपी मचा सिंगदा अखनबा डिस्काउंट पिजरी थवाई यावबा पोस्ट असिबु पाम्बिबा नुपा मचा नुपी मचा सिंगना यामलबा वैकेंसी असिगी खुदोंचाबा लौबि हौनबा अकुप्पा मरोल की दमकते स्क्रीन दा हपसरिबा नंबर सिंग असिदा ngasimak पाउ फाउबियु थोंगदु ममाना हांगदोक्तुना येंगलुबु मतमदा मसक खंगदबि नुपी अमा ओइरमले लाक्लिबि नुपी असिना अदोंगी अयाबा यावरबदे आई इमुंगदा संजरके हायरमी मसिदा डॉक्टर शैलजाना इमुंगदा संगलउ यानी हायरमी मसिदगी डॉक्टर शैलजा की खोंग पाइदुना इमा नमौना खोरमजरी हायरमी थवोंग असि उबदा शरणगी ममासि ngakpada loikre शरण कनानो इमा लाक्लिबदो हायना हंगबदा आइगी इमुंगनी हायरकपदा शरण असि पाखतुना चेंथोरकलमी मसिदगी शरण इंगित तौदुना सखिनाबा हायरमी असुमना तौरिंगै ममानाबा सिंग अदु सु चेंथोरकले ममानाबा सिंग असिना नुपी असि उबदा ngaklammi असेंबगदी नुपी असि ममानाबा सिंग असिगी कोइनी हायदुन तोरम नुपीनी अदुबु यामना हाइसिंगना शरणना मसिदी मखोइना पावदा पक्षरोय आइगा पावदा पक्षगदबा नुपीनी हायदुना नुपी असिदा प्रपोज तौहंदना अतोप्पा ममानाबी सिंग असिना हेना फजै हाइजिलगा नुपी असिबुना महाकना कोइखिबनी हारिबो वारी असी खंगलकपदगी ममानाबा सिंग असी शरणबु सावबदा लोइखरे शरणना मंजू हारिबा नुपी असिगा नुक्सिनदुना लाकपनी अदुबु ममानाबा सिंग अमतदा महाकना हारिबो पावसी खंगलमदे अमदी ममादसु महाकना खंगलमदे असुमना महाकना नमथाक तौखिबा मयाम अदुना मरम ओइदुना ममानाबा सिंगसु ममासु शरण सिबु यामना सावरमी मसिदगी शरण संगसिलक्तुना ममादा हायररी इमा हारिबो वाफम असि इमादा तमगे हायदुना तौबगा महाकना हाना लाकपदगी पावसी तम्बा नंगौदबनी आइबु ngakpiyo हायरमी मसिदगी ममाना वाहंग अमा हंगे हायरकलमी हयेंग लुहोंगलबा मतुंगदा आइगा मागा सि कानान हेना लुना तौदुना थमगनी हायना हंगलकलमी मसिदा चरणना इमागी सक्तम असि उबा मतमददी आइना माबु निंगसिंगब्रा निंगसिंगदब्रा आई हायबा ngamde अदुबु मागी सक्तम असि हेक उबदा इमाबुदी अदुम निंगसिंगी हायदुना mahang हायरकलमी हारिबु वाफम सि ताबदा ममा हराउजरमी अमदी मी सुंबदी हायरेने हायदुना चरणदे येंगलगा नोक्लमी असुमना वारी असि डॉक्टर शैलजाना सत्यगी मफमदा लीरी सुमाइना नुंगाइना लेरंबा पुंसी असे नोंगमा खबरदा फोंगलकपा पाव अमदगी शरणगी पुंसी असि पुंगोंग होंगले हायदुना हायरकलमी मसिगी मतुंगदा उतलिबा सिन असि धर्मा भाई हारिबा नुपा असे महाकी मचानुपी सोइनाइबी अमा लई महाकी मचानुपी असिबु चाक इल्ली धर्मा भाई हारिबा नुपा असे मिहात मिपुन्ना पिक थनबा यामना तमथीबा नुपानी अदुबु महाकी मचानुपी असिबुदी महाक यामना लूना तौदुना थंबा मिसकमनी असुमना तौरिंगी तंजासिदा मिनिस्टर ओइरिबा नुपा असि संगतुना महाकी मखुत्ता खबर अमा पाइरी अदुगा धर्मादा साउदुना nganglami
ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯥꯎꯕ ꯏꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯀꯣꯂꯣꯅꯤ ꯑꯗꯨ ꯅꯍꯥꯛꯅ ꯃꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯖꯔꯅꯦꯂꯤꯁ ꯑꯃꯅ ꯈꯕꯔꯗ ꯐꯣꯡꯂꯛꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯀꯣꯂꯣꯅꯤ ꯑꯗꯨ ꯃꯨꯟꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯙꯔꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯂꯤꯡꯈꯠꯂꯤꯕ ꯁꯝꯔꯥꯖ ꯑꯁꯤ ꯃꯤꯌꯥꯝ प्रजाꯕꯨ कीहन खंगनदुना इथन खक्तना लिंखलखिबा चाउरबा सम्राज अमनी अदुगा खबरदा फोंगलिबा पाव असे मसिबु इरिबा जर्नलिस्ट अदु कैदौनुंगदा अइना लेमा थारो हायरक्लमी नोंसासिंगी मखुत्तगी नांथोकनबा सजीसिंगना कोइचेन चेनबनी अदुबु कैदौनुंगदा नांथोकपा ngamde तानादुना नोंसा अदुना सेगाइदुना अदुम चाखिगनी हायरमी मसिगी मतुंगदा महाकना बुका कौबा नुपा अमा कौथोरलमी अदुगा पाव असिबु इरिबा जर्नलिस्ट नुपा अदुबु हातोकलुनबा याथंग पिरमी मसामकी लेकाई मक्तदा महाकबु हातलो हाइदुना हायरमी मसिगी मतुंगदा उलिबा सिन असि खबरदा पाव फोंगलुरिबा जर्नलिस्ट धर्म हारिबा नुपा असि कांगबुना हातनबगी दमक्ता कोइतान तानरी मतमसिदा बुका हारिबा नुपा असिना जर्नलिस्ट असिबु फारगा थांगना थिंदुना मयाम मांगमक्तदा हालमनी मफम असिदा तिल्लिबा मियाम असे पाखनदुना कोइचेन चेनरमी उरिबा सिंग असिनासु करिसु हाइबा ngamlamde मतम असिदा बुका हारिबा नुपा असिना चेनरिबा मयाम असी लेपु हाइदुना लाउरक्लमी मसिदगी सेलिबा मयाम सि पुना लेबले अदुगा मफम असिदा थांगा थिनबदगी थरो थरो ओंदुना खांगलिबा नुपा असिगी नुपी अमदि मचा सु मफम असिदा लैरी महाकी पिकलिबा मचा असिना मपाना सुमना तौबसि उबदा कौगे हाइदुना तौरकपा मतमदा ममाना चिन मेंदुना खांगलमी अदुगा मतम असिदा बुका हारिबा नुपा असिना हाइरमी नखोइगी दमक मसिगी जर्नलिस्ट असिना आर्टिकल सिंग खबरदा इबनी अदु हौजिक उरेदना महाकना पावदु इरुबगिनी महाकना तारिबा दशा असि धर्म हारिबा नुपा असिगी मायोक्ता लैबा मी खुदिमक नुपा असिदा तारिबा दशा असि लोइना तागनी हाइरक्लमी तौरिबा थौंग असे सरनगी ममानबा ओइरिबा ससंका हारिबा नुपा असि सुई मखोइगी सु मफमसिदा दुकान अमा लै थांग थिलबा जर्नलिस्ट असे थरो थरो ओंदुना लेमाइदा लैरी कनाना सु महाकी मतेंग पांगनबा होनदे असुमना तौरिंगी तंजा असिदा चरण असि सु मफम असिदा यौसिलक्ले मी यामना तिल्लिबा करिगिनो हाइदुना महाकना येंगलकपा मतमदा लेमाइदा नुपा अमना इहिंगना हिंसादुना तारगा थरो थरो ओनबसि उबदा महांगलमी अमदी महाक मतेंग पांगनबगिदमक चंगे हाइदुना तौरमी मतम असिदा चरणगी मनिंगदा लेबलिबा शरत हाइबा मागी ममानबसिना फारमी अदुगा असिगुंबा गुंडा असिगा नहाक लंबा पागे खन्यनु हाइदुना मखुत्ता यालमी अदुबु चरण असिदी फानबा यारमदे महाक नुपा असिगी मतेंग पांगनिंगबना लोइरे हारिबा थौंग असि बुका हारिबा गुंडा असिना सु उरमी मसिदगी चरणगी ममानबा ससंका असिना सेंसिलक्तुना बुकादा हाइररे लैरिबा नुपा असि आइगी इमानबनी महाकती मफम असिगी चनबी सि खंगदबनी सार नंगबु कनानो खंगदबदिगी महाकना सुमा तौरिबनी आई थेमगे हाइरक्लामी मसिगी मतुंगदा ngasai मचिन मेंदुना थमलिबा जर्नलिस्ट असिगी मचानुपा असे मपाबु यामना कन्ना कौदुना कबलक्लमी जर्नलिस्ट असिगी नुपी असिसु कन्ना कबलक्लमी जर्नलिस्ट की मचानुपा असिना सेंसिलक्तुना मपागी असिबा हक्चांग असिबु नोमहलुरे जर्नलिस्ट असिगी नुपी असिसु लैमाइदा तुदुना कबलमी ससंका हारिबा चरणगी ममानबसिना चरणगी मनाक्ता सेंसिलक्ले तौरिबा फिबम असि चरणना उरबदी सोइदना महाक गुंडा सिंग असिगा खुद थानरक्लगनी खंगबदगी महाकना चरण असिबु मफम असित थादोक्तुना सच्चिनबा हाइरमी अदुबु चरणनदी यानिंगलमदे मसिगी मतुंगदा सिन असि चरण असि उंगदुना महाकी ममानबसिंगा पुंदुना लैरी ससंका हारिबा ममानबसिना मंगोंदा हंगलमी नंगबु करी दौरबना उंगदुना अदुम लैरिबदो हाइना मसिदा चरणना ngarang mayam mamang maktada मियो एमबु थांगा थिंदुना हातपा मतमदना खोइना मागी मतेंग पांगद्रिबा करिगिनो हाइना हंगलमी मसिदा नाकंदा लैरिबा महाकी ममानबा सरना हातलिबा दु कानानानो नंग खंगलबरा ममिंग चटलबा गुंडा तमथीरबा गुंडा ओइरिबा धर्मा हाइबदुना हातपनी मागी मथक्तबु वा nganglurabadi amatta hingna lema thade नंगी पुंसी दु हिंगबा पामलबदी माना तौबा थबकता एटबा पिरुनु तौरिबा थबा दो अदुम तुमिना येंगदुना लैयो हाइरक्लमी मसदगी सरना नंग पुंसीदा करी ओइबा पामी हाइना हंगलमी ममानबा सरना आई पॉलिटिक्स ता चटपा पामी लीडर ओइबा पामी हाइरमी करीसु लैतबा गुंडा अमदा कीरिबा नंगना लीडर ओइबा पामलिबा लीडर हाइबदुदी सिगुंबसिदा कीगदबा नते मयामगी थमोइदगिसु अकीबा चिंगथोकपा ngamliba mi adunani लीडर ओइगदबदी हारिबा वाफम से हाना तमखो अदुगा लीडर ओइगे हाइबा वखल अदु खल्लु हाइरमी मसिगी मतुंगदा सिन असि बुका हारिबा तमथीरबा गुंडा असे मखोइगी कॉलोनी असिदा लागले अदुगा महाकना ससंकगी मपा असिबु कौशिले अदुगा महाकना से खरा पिरमी अदुगा हाइरमी मसिगी कॉलोनी असिगी सही 19 की मथक्ता लैबा मियोइसिंग हारिबा से असिदा साइन तौहल्लु नखोइना हुजिक लैरिबा कॉलोनी असिगी लम असे धर्मा भाईना पामले हाय अदुना नखोइना नसाना याना धर्मा भाईदा पीरे हाइबगी वाफम अदु इरिबा चेनी मसिदा नसाना याना साइन तौनौ हाइरमी मसिदगी नाकंदा लैरिबा नुपा अमना यामना कीना आइगी चानुपी असे नुमित खरनीगी मनुंगदा लुहोंगदौरिबिनी असुमना अखोइबु युम हिंखोलदगी तांथोकलबदी युम लैतबा हाइबदु ओइरगनी अदुना लुहोंगबसी काइरगनी अखोइबु असुमना तौबिगनु हाइरक्लमी मसदगी भूकाना ए अदुदी उपाय अमा लैरे नंगी नचानुपीदु आइगी नाकता थारकलो लुहोंगलुबगी दरकार लैते हाइदुना यामना उसित्तना नोकलक्लमी अदुगा कदाइनो नंगी नचानुपीदी हाइना हंगलक्लमी वाफम असी ताबदा मचानुपीसी यामना किरमी मसदगी महाकना अतै कना कना साइन तौबदा प्रॉब्लम लैरी हाइना लाउदुना हंगलक्लमी मसदगी मियोय अमत्तना वाफम अमत्ता फोंगदोकनद्रे मसिगी मतुंगदा बुकाना नुमित निनीगी मतम नखोइदा पीरी नुमित निनी असि फाउगी मनुंगदा नखोइना साइन तौ हाइबा याद्रबदी नसा नसागी खुदपीसिंग अदो आइना कक्थलगा इसाना ओइना साइन नमगनी हाइरमी मसे हारमलगा महाक चतखरे
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯁꯪꯀꯒꯤ ꯃꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯈꯣ ꯍꯤꯡꯅꯕꯨ ꯂꯩꯔꯕꯗꯤ ꯃꯇꯨꯡꯗꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯊꯣꯛꯅꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯁꯥꯏꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯊꯪ ꯆꯪꯂꯛꯇꯨꯅ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯁꯪꯀ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯆꯔꯟꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯦ ꯁꯁꯪꯀꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗ ꯍꯪꯂꯔꯦ ꯀꯔꯤ ꯇꯧꯔꯦ ꯕꯕꯥ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯁꯥꯏꯟ ꯇꯧꯁꯤꯜꯂꯨ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯁꯥꯏꯟꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯄꯥꯅ ꯕꯨꯀꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯋꯥꯐꯝ ꯍꯥꯏꯔꯝꯂꯦ ꯑꯃꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯁꯥꯏꯟ ꯇꯧꯅꯕ ꯋꯥꯐꯝꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯁꯁꯪꯀꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯕꯕꯥꯅ ꯁꯤꯀꯤ ꯑꯅꯥ ꯇꯨꯡꯁꯤꯟꯖꯗꯨꯅ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤ ꯂꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯂꯤꯕ ꯑꯁꯤꯕꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯆꯔꯟ ꯅꯪꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯆꯔꯟꯅ ꯑꯁꯨꯝꯅ ꯀꯞꯄꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯂꯦꯖꯇꯗꯤ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛ ꯅꯁꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯅ ꯅꯪꯅ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯕꯁꯨ ꯈꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯦ ꯂꯤꯁꯤꯡꯗꯒꯤ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯕꯨꯀꯥ ꯍꯥꯏꯔꯤꯕꯗꯨ ꯀꯧꯔꯛꯂꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯁꯁꯪꯀꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯆꯔꯟꯅ ꯅꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯁꯤꯅ ꯍꯤꯡꯂꯕ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯔꯨꯕꯗ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯕꯨ ꯀꯤꯗꯨꯅ ꯍꯤꯡꯕꯗꯒꯤ ꯅꯈꯣꯏ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯤ ꯅꯍꯥꯟꯗꯒꯤꯁꯨ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏ ꯍꯥꯏꯔꯝꯃꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯔꯠꯅ ꯆꯔꯟ ꯅꯪꯅ ꯋꯥꯐꯝꯁꯤ ꯈꯪꯗꯕꯒꯤꯅꯤ ꯀꯣꯂꯦꯖꯇ ꯊꯣꯛꯄ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯗꯤ ꯃꯥꯟꯅꯔꯣꯏ ꯅꯪꯅ ꯙꯔꯃ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯤ ꯀꯌꯥꯝ ꯇꯝꯊꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯑꯣ ꯙꯔꯃ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯔꯕ ꯃꯍꯥꯛꯁꯨ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯅ ꯆꯥꯝꯃ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯃ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯁꯪꯀꯒꯤ ꯃꯄꯥꯅ ꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯪꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯒꯁꯤ ꯈꯦꯠꯅꯩ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯅꯅꯕ ꯁꯛꯇꯤ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤꯁꯨ ꯑꯁꯨꯝꯅ ꯍꯤꯡꯂꯛꯂꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯑꯁꯨꯝꯅ ꯍꯤꯡꯈꯤꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯁꯁꯪꯀꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯤꯡꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯗꯤ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯕ ꯉꯝꯂꯣꯏ ꯆꯔꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯁꯪꯀꯒꯤ ꯃꯄꯥꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯁꯪꯀꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯅꯥꯒꯅꯣ ꯅꯪꯅ ꯊꯦꯡꯒꯥꯏꯅꯒꯗꯧꯔꯤꯕꯁꯦ ꯎꯔꯦꯗꯅ ꯑꯉꯥꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯒꯤ ꯃꯄꯥꯕꯨ ꯃꯨꯟꯕꯤꯈ꯭ꯔꯕꯅꯤ ꯅꯪ ꯃꯉꯥꯏꯔꯦ ꯍꯦ ꯊꯧꯅꯥ ꯐꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯁꯁꯪꯀꯒꯤ ꯃꯃꯥꯗ ꯀꯧꯗꯨꯅ ꯃꯁꯤ ꯌꯨꯝꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯁꯪꯀ ꯑꯁꯦ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯁꯪꯀꯒꯤ ꯃꯄꯥꯅ ꯆꯔꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯅꯍꯥꯛ ꯌꯨꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯁꯁꯪꯀ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯙꯔꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯎꯠꯂꯤ ꯃꯍꯥꯛꯀ ꯐꯣꯔꯦꯅꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯐꯣꯔꯦꯅꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯀꯣꯂꯣꯅꯤ ꯂꯩꯔꯤꯕ ꯑꯦꯀꯔ 15ꯒꯤ ꯂꯝ ꯑꯁꯤ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯟ ꯆꯪꯅ ꯁꯥꯒꯠꯀꯅꯤ ꯃꯁꯤꯗꯒꯤ ꯁꯦꯟꯗꯣꯡ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯍꯤꯡ ꯑꯃꯗ ꯅꯪꯗꯤ ꯕꯤꯂꯤꯌꯅꯤꯌꯔ ꯑꯣꯏꯒꯗꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯔꯦꯅꯔ ꯑꯁꯤꯅ ꯙꯔꯃꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯁꯪꯀꯁꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯁꯁꯪꯀꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯙꯔꯃꯗ ꯍꯥꯏꯔꯔꯦ ꯑꯗꯣꯝꯅ ꯑꯩꯈꯣꯏꯕꯨ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯂꯣꯅꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯕꯤꯔꯦ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛꯇ ꯇꯨꯝꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯙꯔꯃꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯆꯨꯝꯂꯕꯅꯤ ꯃꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯃꯤ ꯁꯁꯪꯀꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥꯁꯨ ꯂꯩꯔꯤ ꯃꯈꯣꯏꯗꯨꯅ ꯀꯝꯗꯧꯕ ꯍꯥꯏꯔꯛꯄꯗ ꯙꯔꯃꯅ ꯃꯗꯨꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯁꯁꯪꯀꯅ ꯅꯪꯒꯤ ꯅꯥꯄꯥꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯈꯟꯕꯔꯥ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯅꯪꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯙꯔꯃꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯁꯪꯀꯒꯤ ꯊꯕꯥꯛꯇ ꯀꯥꯎꯕꯗ ꯄꯥꯏꯊꯣꯛꯇꯨꯅ ꯃꯍꯥꯛ ꯁꯨꯃꯥꯡꯗ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯁꯪꯀꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯙꯔꯃ ꯅꯪꯒꯤ ꯒꯦꯠ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯆꯪꯂꯛꯄ ꯉꯝꯈꯤꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯩꯅ ꯆꯪꯂꯛꯇꯨꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯔꯦ ꯑꯁꯨꯝꯅ ꯃꯇꯨꯡꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯒꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯈꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯁꯤꯕꯗꯣ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯙꯔꯃ ꯑꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯁꯁꯪꯀꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯒꯨꯟ ꯂꯩ ꯑꯃꯗꯤ ꯑꯆꯨꯝꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯇꯨꯡꯗꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯅꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯍꯥꯛ ꯍꯜꯍꯟꯈꯤꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯨꯀꯥ ꯀꯧꯗꯨꯅ ꯊꯥꯡ ꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯚꯨꯀꯥꯅꯁꯨ ꯊꯥꯡ ꯑꯃ ꯂꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥꯡ ꯑꯁꯤꯅ ꯁꯁꯪꯀ ꯑꯁꯤ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯙꯔꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯁꯪꯀ ꯑꯁꯤꯕꯨ ꯍꯥꯠꯂꯤ ꯁꯁꯪꯀꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯐꯨꯟꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯁꯤꯗ ꯆꯔꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯆꯔꯟꯅ ꯀꯔꯤꯒꯤꯅꯣ ꯃꯤ ꯐꯨꯜꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯝꯅꯅꯕ ꯀꯨ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯁꯁꯪꯀꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯂꯩ ꯄꯔꯦꯡ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯤꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯦ ꯆꯔꯟꯒꯤ ꯃꯃꯥꯟꯅꯕ ꯁꯔꯠꯅ ꯆꯔꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯑꯁꯨꯝꯅ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯙꯔꯃꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯠꯂꯤ
ꯃꯁꯤꯗ ꯙꯔꯃꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯇꯨꯅ ꯂꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯁꯨꯝꯅ ꯁꯁꯪꯀꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯂꯧꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯆꯔꯟꯗ ꯁꯔꯠꯅ ꯇꯝꯃꯝꯃꯤ ꯃꯁꯤꯗꯒꯤ ꯁꯁꯪꯀꯒꯤ ꯃꯄꯥꯗꯣ ꯀꯞꯇꯨꯅ ꯆꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯦ ꯎꯔꯦꯗꯅ ꯏꯕꯨꯡꯉꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯨꯕꯒꯤꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯁꯤ ꯑꯗꯨꯕꯨ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣ ꯁꯤꯔꯕ ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯐꯥꯎꯕ ꯎꯕ ꯐꯪꯖꯗ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯎꯔꯦꯗꯅ ꯍꯤꯡꯅ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯁꯁꯪꯀꯒꯤ ꯃꯃꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯑꯁꯨꯝꯅ ꯊꯣꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯥ ꯑꯗꯨ ꯄꯣꯂꯣꯏꯕ ꯐꯥꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯝꯃꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯔꯟꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯁꯔꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯊꯨꯅ ꯙꯔꯃ ꯍꯥꯏꯔꯤꯕꯁꯤꯒ ꯂꯥꯟꯊꯦꯡꯅꯒꯦ ꯈꯟꯒꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯔꯦ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯁꯁꯪꯀ ꯑꯁꯦ ꯙꯔꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯔꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯙꯔꯃꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨ ꯀꯥꯎꯔꯛꯄꯗ ꯄꯨꯡꯇꯦꯛ ꯇꯦꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯦ ꯙꯔꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯆꯔꯟꯒꯁꯨ ꯃꯥꯌꯣꯛꯅꯔꯦ ꯃꯃꯥꯟꯅꯕ ꯁꯁꯪꯀꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯔꯟ ꯑꯁꯤ ꯀꯞꯂꯝꯃꯤ ꯃꯁꯤꯗꯒꯤ ꯆꯔꯟꯅ ꯁꯁꯪꯀꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯁꯁꯪꯀꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯙꯔꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯥꯡꯕꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤꯗ ꯐꯥꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯆꯔꯟꯅ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯁꯔꯨ ꯑꯗꯨ ꯇꯦꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯎꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯟꯅ ꯇꯥꯔꯤꯕ ꯃꯃꯥꯟꯅꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯆꯔꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯆꯔꯟꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯨꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠ ꯑꯁꯦ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕ ꯐꯥꯏꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯁꯤꯗꯒꯤ ꯚꯨꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯔꯟꯕꯨ ꯊꯥꯡꯅ ꯊꯤꯟꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟꯅ ꯊꯥꯡ ꯐꯥꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯨꯀꯥ ꯑꯁꯤꯕꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯆꯔꯟꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯄꯥꯏꯗꯨꯅ ꯂꯪꯉꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯙꯔꯃ ꯑꯁꯤꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯟꯅ ꯌꯣꯠꯂꯤ ꯇꯔꯥꯅ ꯌꯦꯠꯁꯤꯜꯂꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯁꯤꯡꯕꯨ ꯊꯣꯝꯗꯨꯅ ꯍꯥꯠꯀꯠꯂꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯙꯔꯃꯒꯤ ꯃꯅꯥꯛꯇ ꯆꯔꯟ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯖꯔꯕꯅꯤ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯗꯤ ꯅꯪꯒ ꯑꯩꯒꯁꯦ ꯀꯔꯤꯁꯨ ꯈꯪꯅꯗꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯅꯠꯇꯅ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯅꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯙꯔꯃ ꯑꯁꯤꯕꯨ ꯆꯔꯟꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯙꯔꯃꯗ ꯈꯨꯠ ꯊꯥꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯟꯕꯗꯤ ꯅꯪ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯍꯥꯠꯄ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯤꯡꯅ ꯊꯝꯈꯤꯒꯅꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯀꯤꯔꯤꯕ ꯑꯁꯦ ꯂꯧꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗꯒꯤ ꯅꯪꯒꯤ ꯑꯀꯤꯕꯗꯣ ꯑꯩꯅ ꯂꯧꯊꯣꯛꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯖꯒꯥ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯔꯟ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯔꯟꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯙꯔꯃꯒꯤ ꯀꯥꯡꯕꯨ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯡꯖꯪꯅ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯆꯔꯟꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯗꯨꯕꯨ ꯂꯤꯊꯣꯛꯂꯒ ꯅꯨꯄꯥꯕꯨ ꯊꯥꯡꯒꯠꯇꯨꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯙꯔꯃ 10 20 30 90 50 60 ꯅꯪꯅ ꯊꯥꯖꯅꯤꯡꯕ ꯃꯤ ꯊꯥꯖꯤꯜꯂꯛꯎ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯉꯁꯤꯒꯤ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯥꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯨꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯙꯔꯃꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯝꯃꯤ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯙꯔꯃ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯣꯂꯣꯅꯤꯒꯤ ꯀꯥꯡꯕꯨ ꯑꯁꯦ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯔꯟꯅ ꯃꯍꯥꯛꯀꯤ ꯃꯔꯦꯡꯕꯥꯟꯗ ꯃꯃꯥꯟꯅꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯆꯔꯟꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯆꯔꯟ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯁꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯩꯅꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯟꯅ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯆꯨꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯔꯟꯒꯤ ꯃꯃꯥ ꯗꯥꯛꯇꯔ ꯁꯦꯂꯦꯖꯥꯅ ꯋꯥꯔꯤ ꯑꯁꯦ ꯁꯠꯌꯒꯤ ꯃꯐꯝꯗ ꯂꯤꯔꯤ ꯃꯁꯤꯗꯒꯤ ꯁꯁꯪꯀꯒꯤ ꯍꯛꯆꯥꯡꯁꯦ ꯃꯌꯥꯝꯅ ꯄꯣꯠꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯆꯦꯁꯤꯡ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯔꯤ ꯑꯁꯤꯗ ꯂꯪꯁꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯙꯔꯃꯒꯤ ꯀꯥꯡꯕꯨ ꯑꯁꯦ ꯍꯧꯖꯤꯛ ꯋꯥ ꯈꯟꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯇꯧꯍꯟꯈꯤꯕ ꯆꯦ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯂꯛꯏ ꯃꯁꯤꯗ ꯙꯔꯃꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯑꯩꯈꯣꯏꯕꯨ ꯉꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯙꯔꯃꯅ ꯑꯆꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ ꯎꯔꯦꯗꯅ ꯑꯩꯒꯤ ꯆꯥꯎꯔꯕ ꯁꯝꯔꯥꯖ ꯑꯁꯦ ꯑꯩ ꯏꯊꯟꯇꯅ ꯂꯤꯡꯈꯠꯂꯛꯈꯤꯕꯅꯤ ꯑꯩꯅ ꯃꯌꯥꯝꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯍꯣꯠꯅꯔꯒ ꯌꯥꯝꯅ ꯋꯥꯅ ꯂꯤꯡꯈꯠꯂꯛꯈꯤꯕꯅꯤ ꯑꯩꯕꯨ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒ ꯃꯥꯌꯣꯛꯅꯕ ꯉꯝꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯔꯨꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯨꯀꯥꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯚꯥꯏ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯤꯟ ꯑꯃꯅ ꯃꯤꯅꯤꯁꯇꯔ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯨꯀꯥꯒꯤ ꯃꯃꯥꯏ ꯑꯁꯤ ꯐꯣꯇꯣ ꯀꯥꯞꯂꯔꯦ ꯑꯗꯨꯒ ꯃꯁꯥꯗ ꯎꯍꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯎꯔꯦꯗꯅ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯆꯔꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯏ ꯅꯥꯀꯟ ꯅꯥꯝꯃꯗꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯦꯗꯅ ꯑꯗꯨꯒ ꯑꯅꯤꯔꯛ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯀꯣꯏꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯦꯝꯍꯧꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯅꯀꯣꯛꯇꯣ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯙꯔꯃꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯔꯟ
hariba pakhang ase I khegalakpa matamni aduna mahakka lanthengna ba haibasi mai paktabsu yai madugi mahut pudi mahakna luna ningjariba miyoi amabu kihan khangalaba matungda mahak pusu tehengadabani hairaklammi masidagi makhoina sarangi mama selezana puriba hospital adu oina lagle aduga Dr. Seleja gi manakta sangsilaktuna makhoigi team asi phamnare masida minister asina Seleja da hairaklammi isorna nahakki damak lanthum awatpa mata leitan pibire aduga karigi damak nangi nasanupa aduna dharma ga singnari bano haina nangi na puroibasu hana sikre masing matungda nangi nasanupa su amuk nangbu thadoktuna satkiba tarabadi nang awaba phibamda lehogani aduna nangi nasanupa bu themjilu hairaklammi masidagi Dr. Seleja na akiba maset amata yaudana aigi isa charana se school da su yamna piklingi matamda ngausinai haiduna oja singna ingonda hek laktuna haire ngasi nakoina aigi inakta laktuna hairiba asigumna nakoisu sarangi matosida tumba yanadrabara haina noktuna hairakpada dharma ase shawningmana mai haukhre aduga mahakna hairaklammi aduk yamna napan kaba masida Salejana kai aigi isaki damak aina napan kajai mahakna nakoida kari hairamano haibadudi ai khangde adubu mahakti haibo haikhrabadi pangthoktanadi toktabani hairammi masidagi dharmana nangi nasanupa bu sunangi napuroibagi manakta thargadabani haige tawrakpada Salejana khonjel adu tapthau hairaklammi nupi mu ngak senba haibase mapuroiba khaktana ngak sengadabani haibasi aranba wakhani aigi puroibaduna aibu thadoktuna salamdaida aingonda nongshagumlaba aigi ichanupa ama sinarami haibasi nakoina khangu hairaklammi aduga mahakna mafamsi thadoktuna satpikhro haina hairaklammi masida dharmagi kangbu ase saubuna mai haukhre masidagi mit khana yenglaklammi Dr. Selejana nurse ama kausinduna sara se BP high oiramale mahakki tablet amata pibi kho hairaklammi masidagi mahak ikaiduna hospital asidagi thokre masigi matungda sinasi Saranga Manjuga amu udli tanjasida phone call ama laklammi Saranam oktuna yenglubada sasanka gi mapado yamna kibaga loinana makhoigi colony asibu gunda kangbu sing laktuna thugai yaikhaiba mi phu cheibagi thabak tawre haiduna pau piraklammi masidagi Saran ase yamna thuna Manjubu thamlamnaga colony adomda laklammi aduga somdana colony gi miyoi sing asibu gunda kangbu ne yamna tamthina phuthari Saran asina mahakki bike ase thauduna lakningi matamda phone call amasu laklammi mahakna oktuna yenglubada dharmana mangonda tawrak poiramle aduga mahakna hairaklammi nang hojik colony gi miyoi sing adubu kanba saliba natro nangi nama di kanana kanbigani hairaklammi masidagi Saranna mamada phone tawsilaklammi adubu dharmagi kangbu sing aduna oklaga namabu kaninglabadi yumda yamna thuna law hairaklammi masidagi mahakasi mamana leiriba domda oina mahakki bike ase thauraklammi adubu amukasu phone call ama lakle phone oktuna yenglubada dharmagi oiramle mahakna hairaklammi nahakka nungsinari binupi adu yamna masak phajai haina tai mahakku matomta thambiramlaga laklibadu karigino haina hairaklammi masidagi mahakna Manjuda amuk phone tawrammi adubu mahakna phone tawrubu matamdadi buka hariba nupa aduna oina pairakle aduga mahakna hairaklammi nangi masak matau phajarabi nupi asibu mafamsida thamlamlibasi aigi oiro haribaro haiduna mahakna hairaklammi tanja sida Saran asi tawpham khangdre kanabu kangadabano haibadu mahak wakhan khanba ngamdre masidagi dharmana amukasu phone tawrakle aduga mahakna hairaklammi aigi tamthiba matau se nahan makhaidi nang mi gi chindagi taramgani adubu hojikti nahakki namit makna uramlagani hojikti nongsana sarak tawnanabagi damakta thoraklabani munna khallu kanabo hana kangadabano haibadu matam thintarabadi amatta kanbangam hugdaduna punna sigani hairaklammi asumna karemnaduna phone thamkhre masigi matungda Saran ase wakhan kanna khalli Nakalamadana colony gi miyambu gunda singna phuthari nakalamadana mahakki mama bu gunda singna phaduna thamkhre nakalamadana mahakki nungsinaribi Manju asibu gunda singna phaduna thamkhre kana kangadabano haibasi mahak wakhan khanba ngamdre masigi matungdagi sinna se buka hariba nupa asina thang sattuna Manju bu hana nab sangsilakle aduga nakalamadana dharmagi phone da call ama laklammi mahakna oktuna yenglubada mahakki yumdagi miyoi amana phone tawrakle aduga mahakna hairaklammi adongi icha nupiga Saran hariba nupa asiga sanaduna leire haiduna wafam asi tabada dharma singakpuda loikre aduga somdana Saranga dharmagi machanupi soinaibi asiga yamna harauna sanaduna leiramni nakalamadana Manju asibu bukana thangna thillage haiduna hek tawrakpaga mangonda phone call ama lakle mahakna oktuna yenglubada dharmana mangonda nupi adubu thadokhinaba hairammi masidagi bukana kari tawrabano haina hanglakpada dharmana aina haribasida taw mahakpu thadokho hairabadi thadokho haina sauna hairaklammi masigi matungda dharmana amuk colony gi miyambu phuriba gunda sing adu da amuk phone tawre aduga mahakna hairammi mafam adu da leiriba gunda sing adu puna thoraklo phuriba thugairiba khudimak leplo haiduna gunda sing adu da mahakna hairammi masigi matungda amuk Saran gi mama bu phaduna leiriba gunda sing adu da amuk phone tawre masida gunda na kari tawba yawrubano haina hangbada dharmana yamna shauba amadi kibaga loinana aina hariba asita taw mafam adu dagi na khoi thoraklo haiduna yamna kina amadi shaubaga loinana mahakna hairaklammi masidagi Dr. Selejana kari tawba yawre mi siba yawrubara haiduna yamna karemnana gunda sing adu mahakna noktuna hanglaklammi dharmana mana yamna luna tawjaba mahakki machanupi aduga Saranga laikhre haiba tabada mahak upai amata leiramde mahakna tawruriba plan khudimak maithiba tarammi masidagi mahakna Saranda muk phone tawre Saranna hairaklammi kamdawba hujikti mi phadok phajin gi game asi sanararoidra hairaklammi nahakki nachanupi ase aduki matik laibak phai madudi mahakki mapana tawriba aranba thabak sing ase mahakti khangjade
Nangi gundasing aduna nangi akibadu ubada makoina nang asi karamba mino haibadu makoina su khangkragani hojik wali baibabu koloni da leiriba misam praja aduna nangi akiba sibu makoi thamoi da lapthok hanbadugi matamadu wali hairami masidagi dharmana yamna shauna koloni da leiriba sing aduna aibu ki hanba ngambagi matik leijagadra ne adudi phare yengnaba tare koloni da nang hojik laklo kanana ki hanbano amadi kanana ki bano haibadu yengnaba tare tana haina mahakna charan bu kaurami masigi matungdagi dharmagi yamlaba miyoi sing ado koloni da lakle asumna koloni gi lampak sida mahakna saukri ma thaduna mayam mamang sida phamduna leiri adu mayam bu koyeng yegi mayam wa amata ngangna de mahakna sumit khana miyoi singa sida munna munna yengi matama sida sarana se dharma gi manakta lakle masidagi dharmana saranda hairaklamni nangna haikibadai makoina aisi phuduna tanga dawri bani haina aibu phubudi lairadana aigi mangda lepanga magi matik phawba makoida leiroi adumna leptuna leibagi mahutta kauthoklone kanano haiduna mahakna lauduna hairaklamni masidagi saranna leiriba mayam asibu leiduna yenglaklamni kanamatana dharmagi mamangda lepanga magi shakti leite masidagi saranna ngasai mapa hato pikhraba angang atu mahakna kausilami adugu mahakna wahang ama hangli masida leiriba nupa asigi saktam masi uraga nangi thamoida kari phawi haina hangli masidagi angang asina masigi nupa asigi masak asi uraga ai nungna thomba pami haina hairaklamni leiriba mayam ngakpada loikre masidagi saranna angang asida aduni dana haiduna thagalaklami mafamsida leiriba miyam se nangi thamoida seliba mihun adumaina senba amata yaudi aduna ibungo nahak aiga chatkrasi miki thi pangdaba mayam siga punduna leirabadi nangi thamoida thauna khara yaujariba adu phawba mangkhragani mafamsida leiriba singasidi hingna asib haibadu oirabani mayamna kaurabara mamangda sikhiba journalist ado nakhoi miyamgi damak wafam thangat pirubagi sikhibani mahaki damak nakhoina mateng pangge haiba khanbadi leite asumna kina hinglabadi nakhoi gi thamoi ado adum akibagi masak haibadu oikhragani sen piduna nekba gunda manga tara laklaga nakhoi bu yamna laina ki hanba ngamlagani makhoi gunda khara khakasina nakhoi miyambu ki hanba ngamli nakhoi lising amana makhoi gi mamangda leplabadi kari oigadabano haibadu nakhoi khallu hairaklammi mingonda dhamka tawduna ki heliba adudagi masagi hakki damak lanthengnariba aduna hena chawba heli lan mai pakke harbadi lanphamdu kumba haibasi hauna sani hairaklammi ishorna aigini haiduna pibirakliba pot ado kanamatana munba yaroi haiduna mayam asida mahangna lauduna nganglaklammi masidagi tiliba mayam ase makhoi gi thamoida thauna hablakpagum tawrami masigi matungda dharmana khoba khurami aduga loirabara nangi dialogue sing yamna phajaba dialogue sing ngangbikhre kakcheng mayam punduna lin amubu hatpa ngamni napi singna samjin aduna sanglaba thauri li sangama semi haiba wari asi wari da leibana hena phajai adubu nongsa ubuda saji singna yamna kina lotnai haiba sidi ashengbagi wani aduna mafam asida kanamatana aingonda wangang bangabloi nangna makhoida thongna piribadu kauthoklo karisu kanaroi hairaklami asumna hainaringi tanja sida sasankagi mapa ahalase dharmagi manakta sangsilagle aduga mahakki mamangda leblare masida dharmana yamna usitaduna masigi nupa asna haribo wafam sibuna hakpu thajari bro hanuba haina nganglaklami chalo thokra chalo haiduna sauna hairaklami satke haibara saloi haibara nahakki nacha nupagi manakta nangbusu thau haibara haina hairaklami wafam asi tabada sasankagi mapa ase atuki matik saurami masidagi mahangna hui haiduna lauramlaga mayam mamangmaktada dharmagi thabakta kaurami dharma ase chaukridagi leimaida tarami masidagi dharmana hogalaktuna ahal asibu khut tharage haina chenchilakpa matamda mafamsida leiriba angang asina nunga mana tharaktuna dharmagi makokta pale masigi matungdagi angang asigi mamana su hui sing asibu phutharo haiduna laurpadagi mafamsida leiriba mayam asi chenchilaktuna gunda sing asibu phuba hokre ngasaidagi tamthire haiduna leiramba gunda sing ado nupi mayam changduna phuthagre makoibu thangatuna langbasu hore gunda mayam asibu yamna tamthira phurami masigi saktamasi ubuda saran asi harorami amadi sarangi mamanaba sarat asi su ngakpada loikre masigi matungda nupi mayamna chauraba pillar ama thangatuna dharma asida tharage haiduna sangsilaklami adubu saran namahakbu kanbirami aduga mahakna dharma da hairaklami kakcheng mayam pullaga lin hatpangami napi singna punsilaga sanglaba thauri lisang semi haibase wari da khakta leiba wanate asengbada thokpa wani hairami nahandagi ngasi phawbuda mayamgi mamit sida uramba akibagi saktamado ngasidi nangi mitto oina ure haina dharma da hairami masigi matungdagi di nahak mafam sida amu hana laklaganu karigumba nang lakpa taragadi kari oigadage haibadu nahakna khangjarabani matungdadi aina sumaina kanbasu ngamloi hairami mafam asi thadoktuna yamna thuna satkhro haiduna tanthorokle dharma ase yamna ikaina leiriba mayam sibu kiru yengduna mahak mafam asi thadoktuna satkhre sarangi mamanaba saratnasu dharma asida yamna thauna leina mafam asi thadoktuna satkhro haiduna thina nganglambi masigi matungdagi sasankagi mapaduna sangsilaktuna saranda hairare ngasi phawbuda aikoina mahaki mafamda wafam amata thangatpa ngamdabani mahaki mamangda lepa ngamlamdabani akiba haibaduna aikoibu thumatuna thamlambani adubu ngasi haiba numitsidagi aikoigi laibak ase ahongba ama lakle isana isagi phireb adu lowba ngambagi shakti ado aikoida hojikti yaujare masi punumaksi nahakna oihanbani haiduna sasankagi mapana hairambi
ꯃꯁꯤꯗꯒꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯍꯔꯥꯎꯔꯦ ꯀꯣꯂꯣꯅꯤ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯔꯟ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯊꯥꯡꯒꯠꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏ ꯑꯃꯒꯨꯝꯅ ꯆꯔꯟ ꯑꯁꯤꯕꯨ ꯂꯧꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯟꯖꯨꯅꯁꯨ ꯎꯔꯝꯃꯤ ꯆꯔꯟꯕꯨ ꯌꯦꯡꯖꯗꯨꯅ ꯃꯟꯖꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯙꯔꯃꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯐꯣꯔꯦꯅꯔ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯅꯪꯅ ꯀꯣꯂꯣꯅꯤ ꯂꯩꯔꯤꯕ ꯂꯝ ꯑꯗꯨ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀ꯭ꯔꯣꯔ 100 ꯂꯧꯈꯤꯕꯗꯥꯏ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯔꯦꯅꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯕꯨ ꯎꯕꯗ ꯊꯛ ꯊꯛ ꯅꯤꯛꯂꯝꯕ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯃꯨꯈꯥꯏꯗꯨꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯧꯔꯦ ꯙꯔꯃ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯙꯔꯃ ꯑꯁꯤ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯂꯥꯁꯁꯤꯡ ꯊꯨꯒꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯙꯔꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯍꯤ 15 ꯆꯪꯅ ꯑꯩꯅ ꯆꯥꯎꯔꯕ ꯁꯝꯔꯥꯖ ꯑꯁꯤ ꯁꯥꯒꯠꯆꯔꯛꯄꯅꯤ ꯃꯌꯥꯝꯕꯨ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯩꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯂꯛꯄꯁꯤꯡ ꯑꯩꯅ ꯍꯥꯠꯇꯨꯅ ꯃꯌꯥꯝꯕꯨ ꯀꯤꯍꯜꯂꯛꯄꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯝꯒꯠꯆꯔꯛꯄ ꯑꯩꯒꯤ ꯁꯛꯇꯤ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯅꯤꯛꯍꯜꯂꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒ ꯃꯥꯒ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯤ ꯑꯁꯦ ꯃꯥꯅ ꯑꯣꯏꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯥꯕꯅꯤ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯙꯔꯃꯒꯤ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯆꯔꯟ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯁꯍꯔ ꯑꯁꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯙꯔꯃꯅ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯎꯠꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯒ ꯁꯝꯖꯤꯟꯅꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ngasai satega diptiga makoi gi sahara si thadok tuna atopa mafam amada sian khinabagi tholakpa matam adu mafam asida utli makoina bus tongna na ba lakliba matam aduda saran asisu mahakki mamanabagi luhongba chatnanabagi damakta bus tongna na ba lakli makoi ani se unabadi natte sak khangna ba sunatte ngasai film asigi ahan bada satyana sikhiba bus asigi manungda saran asisu yauri asumna bus asina asum lakpa matamda gari mayam amana thattuna bus asibu question khre hariba sinasi mamang do utkrabani masida koisiliba gari sing ase satyabu hananaba lakpa sing natte saran bo hananaba lakpa dharmagi kangbuna thatpani masidagi saranna lakliba sing asi mahakpu thiba lakpani haibadu mahakna khangle mahakki manakta leiriba sarat hariba mamanaba sida hak mafam sida leiramu ai mioi sing asi thengaina rukhige haiduna hogulakpa matamda khangudana saranda thangna thilaklami adubu thangna thilakliba se atai kana suna lamdre mahakki luna tinariba sarat hariba mamanaba asina oiramle saratna thangna hanjin hanjinna saranda thilami adugu mahakna hairammi aina nangbu halaba matungda dharmana aibu chauraba political leader ama ohengani haina wasakhrabani aidi political leader oiba pamanina dharmana hariba wafam si yaba tabani haiduna mahakna thangna thilaklami saranna mamanaba sarat sigi saramda chaptuna laikre hariba tanja sida buka hariba nupa asi singjang mapaiduna saranda yalaklami adubu saranna hakhirami asumna tongneringi matam asida asomda su satyega diptiga su yamna kina lotingi tanja du oiramni masigi matungda saranna bus ki mapanda tholaktuna dharmagi leiriba gunda sing aduga lanthengna nabagi damakta sem sakre aduga nakal amadana biru bhaigi kangbuna satya amadi dipti bo hana nabagi damakta bus manungda changkhre hariba sinasi ngasai mamangda aina wari libada yaukrabani thangna thinduna soklaba sarana se hanba leitana dharmagi kangbu asibu mahakna hatoklami adubu kangbu asi yaman khiduna amadi saran asi masa se thangna thinbadagi mafam kya sokle mahak mayam asi panabada awaba haibadu oiraklami masigi khudong chaba lauduna nakyatagi miyoi kya amana mahakpu thangna thilaklami buka hariba nupa asina saran bu thangna thilami adubu mahakna hanba leitana buka na thilakliba thang adu munduna nupa asi sum hagna thangna thinduna hatoklami masigi matungda saran gi mamanaba sarat asina saranda thangna yalaklami adubu saranna thangdu phaduna mamanaba sarat asibu hatke tawrami adubu mahakna mamanabada khut tharamde adubu mahakna hairaklami nangde aigi yamalu na tinaba imanabani ai nangonda khut thaba pamde hairami asumna hainaringi tanja sida saran asi amukasu thanga thinkhre adubu mangonda thanga thilakliba sing adu mahakna hanba leitana makoi bisu halami asumna tawringi tanja sida dharmana amukasu thanga thilaklami masidagi saranna dharmada yengduna noklaklami aduga mahakna hairami nangdi nupa thokpa mi nati nupa thokpa haibadudi maningdagi attack tawgadaba nati mamangdagi attack tawgadabani nangna natik leirabadi aingonda hujik manga onsinnaringi sida attack taw haiduna dharmada changsilaklami adubu dharma siki duna maning halle asumna tawringi tanja sida maninglomdagi mahakki mamanaba saratna thangna thumna thilaklami masigi matungda saratna dharmagi tungda lumduna mitna khana saranda yengduna leirami saranna su mahakki mamanaba sarat asibu yengduna mahakki thamoida pendaba amaga loinana leimai romda haitharaklami mahakna leimaida haithana mamitta mahakki mama nungsinari bi manju amadi koloni gi praja sing adubu mamitta uramlaga mahak leimaida taduna sirami asumna mahakna sibagi tanja asida asom bas manungdana satya amadi dipti ani asisu sibagi tanja adu utli masigi matungda dharmana hairaklami mahakki asiba hakchang asibu mamagi manakta thakho hairaklami asumna sinase dr saleja gi manakta mahakki machanupa saran gi asiba hakchang se yaure
Dr. Selezana mahaki machanupa ki asiba hakchang asibu uraga mahak kapli haukraba punsigi wari singbu ningsing duna Dr. Seleza se thamoi shokna mafam asida kaptuna leiri tanja sida phone call ama lagle tawrakliba call asi dharmangini aduga mahakna hairammi aina nangi nanakta lakpa matamda nangi nachanupa gi maramda nangna yamna chauna wa ngangki badaini hojikti nangi namangmakta da nangi nachanupa gi thawai yaudraba hakchang adu taduna leirini ni nangi nachanupa ase nongsani haiki badaine haina lauduna hairaklammi Dr. Seleza ase machanupa gi saktambu yeng duna kappa suklep leblamde asumna hairiba wari asi Dr. Selezana satyagi mafamda libani aduga mahakna hairi tanja asida nangi shoklaba hakchang adu hospital asida yaurakle matamaduda nangi maithong asidi nakan nama maina pura chakre aduga nakan namadana aigi isanupa ase sirabadi koloni gi yamnaba miyam atugi asa pumba kaiba tarami masidagi makhoigi asabusu hinganingi aduga nangi maina sakthekraba maithong asibusu phaningi hairiba maram ani asi leibadagi aina aigi isagi maithong ase nangi maithong da pansinbani haiduna Dr. Selezana satyagi mafamda wari liri hairiba wafam ase aina nangonda sengna takthokadabani adubu aina nangonda wafam ase taktringaida nangdi hospital thadoktuna sienkhibani aina nangbu mafam kya da koithi thirami adubu nangdi phangba kawba leikidre wari asi khanglakpadagi satya asisu mahaki thamoida angakpa ama phawrami masidagi satyana koloni gi praja sing adudi saranna sikhram matungda kamdaukhre haiduna hangaklami masigi matungda Dr. Selezana hairiba koloni aduda satya asibu puduna lagle Dr. Selezana hairami saranna sikraba matungda kari oikibano haibadu khangnanabagi damakta koloni asidana hakchang sillu nahaki namit magna maram sing adu soidana uragani hairami masidagi mahakna kar manungdi kumthaduna koloni asigi lampak mayasida mahakna salammi mahak lakpa uda mafam asida leiriba miyoi khudingmak angakpagi matau haibadu oikre masidagi sorok asida chalamliba miyoi khudingmak chap lepnakre aduga satya asibu yengduna leinakre mapa sikraba angang aduna satya asibu ubada angakpa phawrami masigi matungda mahak mafam si thadoktuna yamna kanne chenkirami aduga mahakna selibase sasankagi mapa gi mayumdani aduga mahakna aikhoigi charan adu aikhoigi koloni asida lakle haiduna paw tamlurami makhoidi charan asi sikre haiduna leirurabani adubu charan lakle haiba paw si tabada sasankagi mapa si ngakpada loikre aduga ngakliba wafam amana hojikti sasankagi mapa ase soinaiba haibadi makhong nama yaudaba mi haibadu oiramne mahaki sengak aduga loinana yamna yangna saranna leihore hariba mafam aduda chelaklami somdana saranna sibu koloni gi miyam masina yobduna yegli mahaki thamoida su angakpa haibadu oire asumna tawringi tanja sida sasankagi mapa ase mafam asida sangchilakle aduga mahakna saran ibungo haina kaurakle saranna sibu ujabada mahaki sengak adu langthoktuna leimaida upna tarami adugi matungda upsit chituna sarangi manakta sangchilakle Tauriba piba masi ubada satya asisu angakpa haibadu oirami masidagi sasankagi mapana ibungo nang hojik phawba hinglibo oire ko haiduna mahakpu chetna konsinbirami adubu hojiksu satya ase mahaki thamoida angakpa amaga loinana leiri aduga sasankagi mapana mahaki khong asi tukhribagi wari adu mafamasida flashback ona ulakle dharmagi kangbuna laktuna sasankagi mapa asibu chingduna pukhre aduga dharmana hairaklami he hanuba saranna haibadagi nangna sigi khong asina ingonda kaukhibadai ngasidi nangi khong asi kakpa tabani haiduna thangsang aduna sasankagi mapa gi khong asibu kakthatpirami asumna sasankagi mapana satyada wari asi liri aduga mahakna hairambi makhoina aibu khong kakthatuna yamna thina ot nairabasu nangna aikhoida piramba thauna adu hanba leitabani na makhoina mafam asibu namduna munnaba honarakpa thabak adudi mai pakhandana ngasi phawba mayam asigi thauna hanba leitana koloni asibu ngak senduna thamli kanana su koloni asibu thugaiba yankhaiba ngamde hairami nangna hairamba wafam adumak ngasi su mayam asina ngakna chatli mafam asigi sektek ama phawba makhoina lenghanba ngamde haiduna sasankagi mapa asina satyada hairami asumna hairingi tanja sida gunda kangpu mafam sida yausilakle aduga gunda sing asina hairare nakhoida hapta amagi matam pikibadai koloni sibu thadoknabagi damakta aduga hojik phawba nakhoina thadoktraba aikhoida athingba pikiba police officer adugi pibam aikhoina kamdauki haibasi nakhoina khanglaba natra hojik su nakhoina aikhoida athingba pirabadi inspector aduna takibada sa aduna khoisu tagani hairaklamni asumna hairingi tanja sida sasankagi mapa asina gunda sing asida mit khan yenglami masida gunda amana kamdauba hanuwa khong amata kakpadu pendadana khong ani makakningbagi wakhal leiribara haina hanglaklami masigi matungda satyana yamna thaunaga loinana gunda singda yenglaklammi masi uda gunda sing adu kaiduna mafam asi thadoktuna chenakhre sasankagi mapana lauduna hairammi aigi khongna makakpagi wasu panjaine nakhoina chelibadu kadaidano hojikti yengu nakhoi mayamgi mapa oiriba saran asi mafam asida laklabani haiduna laukraklammi masigi matungda sinasi Dr. Selezaga satyaga si utli masida Dr. Selezana hairami aigi sanupa charanna piramba thauna aduna maram oiduna makhoina sahi amaromsi gunda sing asiga lanthengna lakbani hojiksu aigi isa aduna hingjaramlabadi haina hairakpada satyana hojik charan hingli haiduna hairaklami mahakna amukasu hanna hairaklami charanna hojiksu hingli sidri satya aidi hinglabasu hingna ngasidagi sahi amaromdagi mayamgi mafamdagi sikrabani adubu charandi asengbamak oina sikrabasu leiriba koloni gi miyam asigi thamoida mahak hingli haiduna leire
हिंगबा हाइबदुदि असुमने हिंगदबनी अइना मा दौना हिंगबा ngamdragadi ai hingli haibagi kanaba leite aduna ai hujik adongi ichanupa charan oiduna aigi punchi ase hingkhigani hairaklami masi hairamlaga thauna amaga loinana satya ase mafam asidagi chatkhre masigi matungda uliba sinasina ngasai charangi mamanaba sarat haribu nupa ase political leader oire Janasanti kauba political party amagi president oire matamasda reporter nupi amana mangonda wahang kya hangle reporter asina sarna matau karam na masigi position asi orakpano hain hangbada saratna leader ama oinabagi damakta yamna kanna honaba changi shortcut ki lambi amata leite hairami aduga yamna maru oiriba wafamna mayamgi thamoida aibu thaja hanbaduni yamna maru oiribasi hairami masida reporter asina neta oiriba ayambana mayambu namthak tawrami haibasi sumra haina hangbada madugumba neta adudi yamna lapna satpa ngamaroi miyambu namthak tawba neta adudi hairaga saratna yengthorokpa matamda lambi gi mataida sarangi saktam oiriba satya asi leptuna leibo ure mahaki thamoida akibana thumatkre satyana su sarat asi bumitna khani yengduna leirami masigi matungda sarat ase dharma gi manakte sensilaktuna hairare aikoina hathiba saran do hingduna leiramle mahak hinglabadi aigi career ase khudong thiningai oire mahak po hatuk piu hairami masigi matungda sinasi dharma ase Dr. Saleja gi manakta lakle aduga mahak na hairagle nangi nasanupa hingli hairibasi sumbra matamasida Salejana nahakki nakhutmangna hatkraba dubu nasamagna nasada thajaba ngamdrabara hairaglani matamasida dharmana segi minister asina haire amadi sharat hariba nupa asina su haire madudi nahakki nasanupa hingli haiduna matamasida Salejana haribu wafam sitabada nahak akiba pokpra haiduna karimnaduna noklaglami mahak lakle haiba tabada nasadu nikpana kiraba nangnadi karigumba nangi namangda mahak laklabadi nang kari oigani hairaglami hojik lot anaba mafam tiro aigi sanupa sarana du mafam asida soidan laklagani hairami masida dharmana yamna shauna hairaglami handakti mahakpu aina yamna tamthina hatkani madudi mahakki thawai mina bhawba thak thak nikna kiba makai mahakpu hatkani hairaglami asuna haidani gi tanja sida saratna charana sim mafam asida lakle haiduna pau piragle dharmana thoktuni yenglu matamdadi satya ase makhoi gi geta leptuna leiramle hojik dharmana satya asibu ubada ngakpada loirami madi mahakna hairaklamni mahakna matau karamna hinglibano haiduna aduga amana satya gi tungda colony gi micham praja su loinaragi masida dharma gi mamita ngasai sasankana hairam ki wafam du ningsinglaklamni ngasi aina nangi get sida changlakle masigi matungda miyo kya laktuna nangbu hatpadu yenglaga aigi thamoina piangani haiki wafam adu mahak ningsinglaklamni masigi matungda gunda kaya na pareng lengduna leikre aduga dharmana hairaklamni mafam asida changlakli basing amata hingna lemna thaba yaroi loina kakthатlu hairaklamni aduga satyana hairaklamni ngasi phawbada na khoina aki bagam hayokna tuna khongpham kya sangsinkhre aduga ngasi su ahenba khongpham amata ga sangsilu adu oiragadi dharma haribasigi samraj ase ngasi haiba numit asida loisilagani hairamni masidagi leiriba colony gi praja mayam asina dharma gi samraj asi loisilu haiduna lauraga makhoisu sensilagle masidagi colony gi praja mayam asina gunda sing asidagi masing hena yambanina thomjin duna gunda sing asibu phuthab haukhre mafamsda leiramliba pochai kya praja mayam na thugaikre asumna satyana mafamsda leiriba gunda sing asi phuduna dharma gi manakta sangsilaklamni satyana gunda sing asi phuringeda dharmana sarangi mama Dr. Salejabu mangaksamda thang namduna thamnamle dharmana hairaklamni nangna khongthang amatang sangsilakpa matamda nangi nama habu hatkani hairami adubu satyana khongpham asi leptana adum sangsilaklami masida dharmana nang lepu yadrabadi nangi nama asi halagani hairaklamni asumna tawringi tanja sida dharma asida khangudana kana gumba amana thangna thinkre adubu thangna thilakliba misakase sarangi mama naba saratnani masida saratna aibu ngakpiu hairaklam film yengliba ikhoida flashback ama udle madudi ngasai saratna lambida campaign chatlingeda satyaga thengnakibadu masida satyana saratta haikibani nangna siba pamdrabadi nang kana gumba ama bu hatkadabani haina mahakna halu hariba misakase dharma buni asumna haina kibo wafam asidagi saratna dharma bu hatbani haibasi wafam asida khangle masida saratna hairaklamni aidi chaukri da ngaujabani ai leitrabadi chaukri adu kari kanarugani masi khangbadagi aina nangbu hatbani hairaklamni aduga amukka su mahakna dharma da thanga thilamni masidagi dharmana Salejada namduna leiriba thang aduga saratki mangak samda thinduna sarat ase halami asumna tawringeda satyana sensilaktuna Dr. Salejabu kalami masigi matungda dharmana hairaklamni aina nangbu ahanba ubamaktada ai ase siragani haibasi singnakhrabani adubu aina sirabasu ai intomta siroi nangbu su aina puraga siminagani hairaklamni masigi matungda mahakna thangsang masakre dharmana thangsang aga satyada attack tawraklami adubu satyana yamna haisingna leithoklami asumna thanga thinge haiduna dharmana sensilakpa matamda tunglomdagi satyada attack tawge haiduna honariba mabuk phatraba minister aduda oina dharmana thangsang aduna thinkirami asumna tawringi tanja sida satyana mifatraba makhoi ani asibu dalan mathak asidagi kauthaраklami asumna makhoi ase laimaida tare matam asi phawba dharma asidi sidri mafam asida leiriba sasanka gi mapana dharmana sasanka bu thanga thinduna hatkibagi saktam adu mahaki mamita uraklami amadi sikraba journalist adugi nupi aduna su mahaki mapuroi bu thanga thinduna hatkibagi saktam adu mahaki mamita uraklami masidagi colony gi praja miyam asi sangsilaktuna dharma asibu apai ba pot singna thomduna yamna thina phurami asumna praja miyam asina tamthina phubadagi yamna akibagi masak oiba mawongda dharma ase mafam asida sire
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯗꯥꯛꯇꯔ ꯁꯂꯦꯖꯥ ꯑꯁꯤꯕꯨ ꯁꯠꯇ꯭ꯌꯅ ꯃꯍꯥꯛꯀꯤ ꯁꯤꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯆꯔꯟ ꯁꯛꯅ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯁꯂꯦꯖꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯇꯪ ꯋꯥꯠꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯟꯖꯨ ꯑꯁꯦ ꯆꯔꯟ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯁꯥꯔꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯟꯖꯨ ꯑꯁꯤ ꯎꯠꯂꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯆꯤꯛ ꯆꯤꯛꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯠꯇ꯭ꯌꯅ ꯑꯣꯜꯂꯕ ꯆꯔꯟ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯦ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯑꯔꯥꯟꯕ ꯆꯤꯊꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ